KUMJA listing amaga chamapan yankhaida KANGLEI NINGTHOUNA IBUDHOU THANGJING MOIRANG LOUSHINDUNA HARAONABA THOURANG TOURAKPADAGI MOIRANGI MEEYAMNA EHOU HOURAKPADAGI AMUK HANNA MOIRANGI MEEYAMDA SHINNARAMBA THOUDOK ADUGI KHONGJANG ADU LUCHINGKHIBA TARATARUKI MAPHAMDA IKAI KHUMNABA UTPA OINA CHATHARAKPA Restoration Day THOURAM ngase IBUDHOU THANGJING MOIRANG LAIKOLDA LEIBA Athouba singi Ningshing Khuvam Da Pangthokhre Kunithoi Suba Restoration Day gi Thouram adu Thangjing Seva Mandal Moirang Ingu Famnaiba amasung Famnaibi Choirap amadi Amaiba Amaibi Loishang na punna silaga pangthokhibani Thouram aduda Khongjang aduba Luchingkhiba Manipur gi Hanagi Chief Minister MOIRANG amadi Hanagi Education Minister Hais Nilamani Yauna Miyoi Tarataruki Ningshing Nungbida Ingu Khadrakpa Salam IBUDHOUna Luchingduna Haikat Lekat Tamkhe Ningshing bayabadi KUMJA listing amaga chamapan yankhaidagi KUMJA listing amaga chamapan yankhaidαρuk fawba CHATHARAKPA KHONGJANG aduda Manipur gi Hanagi Chief Minister MOIRANG amade Hanagi Education Minister Hais Nilamani na luchinglaga mathauna leiba miyoi kayana makhal makha kayagi KHONGJANG sing changsankhibani KHONGJANG aduna IBUDHOU THANGJING MOIRANG ase KANGLEI NINGTHOUGI makhutagi amok hanna laushilaba matung chahi khudingi leptana haraubagi thouram pangthokduna lakpane